अहानबदा ngasi maruiba pausing pizari Kakching Higher Secondary School gi administrative block amadi classroom tara laiba school building ngasi Education Minister TS Radhishyamna sangakre lamdam asida thokliba wathok kaya MPP na matam pumbada thengnagani haina party asigi president oinam jugindrona haikre Maig awaba khara makai koklabanina isingi awat apasing mensinana ba hotnaragani haina khangabo kendrugi MLA Okram Surjakumar na kendrugi miyamda thajaba bikre amadi MLA singda piriba local area development fund asi topographical area yenglaga pirabadi hena fagani haina fungyar kendrugi MLA ke leisiona fongdokre Kurumjari Times of Manipur gi numidang pau miyeng tabiri punamakpo ARUNBALA taram okchari ngasigi maruiba pausing miyamda sandokna bijari Kakching District ki Kakching Phausupat laikai da laiba Kakching Higher Secondary School Kakching gi administrative block amadi classroom tara laiba school building ngasi Manipur lainga ki Education Minister TS Radhishyamna sangakre athoiba mithunglen oikiba Education Minister TS Radhishyamna oja singna khangja hijoriba adukhak thawai haksang yauna takpi tambiraba mahiroi singbu masamakni haina khanbirabadi aikhoi gi Manipur da lairiba mahiroi khudingmak hirang phudingmakta mithoi Haithoi singthoiba mithoi mihan bangak to oigani oja singna angang singbu pukning thogat pibagi wahai sizinabiba mathau tai malemda mai pakraba mioi singna makhoina kamdona mai paklakhibage haiba wari sing libiduna mahiroi singbu mai pakpagi lambida lakhaningbagi wari singsu oja singna libiba hena mathau tai examination da mark wangna fangdre natraga fail oire haiduna chaibiba pukning hanthagada wahai wata sizinaduna ngangbiba amadi phubiba tobiroidabani haikhe Something is wrong somewhere. Education na educate ora kana training mu yaura kana karate do haira kana thingai na kiro do boxing do leira kana training mu la kana kiro do training mu yaura kana kiro hengale ba do idi akoi education system is chummi brisi aduna oja sing na akoi na haje ningi di akoi da puthok tori se puthoga chana ba yada photo na to puthoga kana any situation any weather day any kana da road condition na thau yaba adu gari wen na do ne gari ahama putho lami phatri thau yadre aduga nong tare thau yadre da hayona to all weather film kuding da situation kuding thau yada relevant oiba quality adu miyaw education provide to mathau tai Lamdam asida thokliba wathokaya MPP na matam pumbada thengnagani haina party asigi president oinam jugindrona fongdokre Imphal gi polo ground morning da laiba party asigi office ta ngasi pangthokhiba party asigi yangkhai gani thoi suba foundation day aduda party gi advisor L Krishnadas Vice President Y Vim Dr S Ibomsa advisor P Achobi amadi M Amutombina mathang sitna chief guest amadi guest of honor oikibaga loinana party sibu mapangal kanba mai pakpa party ama oirakna bagidamak party gi phiral singkhatuna miyamna khurumnaki pangthokhiba foundation day aduga mari leinana party gi president oinam jugindrona party asina saphong lakpadagi ngasi fawba lamdam asida thokliba wathok kaya thengnadun lakli lamdam asigi ngamkhai gi wathok asigi matangda makhatana adumak Manipur miyam ki damak thengnagi gani haikhi Manipur da armed forces special for ek lokthoktan leiri siumba kaya Manipur ki khunai da akoina ningma thung lakpa Bharat Sarkar ga akoi ga matam da Manipur da akoina Bharat Sarkar da yawa matam da akoi gi Manipur da leiro praja sing tangdu leitana Manipur da Bharat ki citizen amoina phangam thokpa right sing do madu chap chana phangani habigi akoina Manipur ki praja gi togadaba akoini ngamkhai ngakpa amadi Manipurda tawgudaba mayam singse masi akoi tawbung amnaba thamjagi
थौबाल डिस्ट्रिक्ट के खंगाबोक असेंबली कॉन्स्टिट्यूएंसी की मनुंग चना लाइबा वांगबल पार्ट 2 की एजुकेशनल जिम क्लब EGC की नौना साबा संगलेन अमदी कम्युनिटी हॉल ngasi खंगाबोक असेंबली कॉन्स्टिट्यूएंसी की MLA ओक्रम सुजकुमार ना संगादुना मियामदा खुसिनक्रे थरम मदुगा मरी लैनना वांगबल पार्ट 2 की पब्लिक प्लेग्राउंड की फेंसिंग सु लोइदुना मियामदा खुसिनक्रे MLA ओक्रम सुजकुमार ना अचंग सेल्फम खुदिंगमक पुथोकलगा साबा क्लब की संगलेन अमदी कम्युनिटी हॉल संगाब की थरम मदुदा वांगबल ग्राम पंचायत के प्रधान आइस मणिचंद्र कंस्ट्रक्शन कमेटी की मेंबर सिंह आइस तिकेन सिंह AK लीला मैतई AK अथोई मैतई S मणिचांद सिंह S थोंगलेन मैतई आइस बिरेन अमसुंग डिस्ट्रिक्ट ब्लॉक कांग्रेस कमेटी थौबाल अमदी KBCC अमसुंग महिला के मेंबर सिंह सु सरुक याखी संगाब की थौरम अदुदा अथोइब मिथुंगलेन ओइना सरुक याखिबा MLA ओक्रम सुजकुमारना हाइखिबदा केंद्र सिबु चौखटप केंद्र अमा ओइननबा होनबदा मई अमदी इसिंगदा मपुंग ओइबा थौदांग लौदुना लाकपनी केंद्र असिगी अवाट अपा मयाम अमसु लैरंबा याय अदुबो हौजिक मईगी ओइनदी खरा फगले हौजिक मईगी फिबम खरा फगलबनिना इसिंगी अवाट अपासी यंगसिंदुना मरी लैनबा डिपार्टमेंट दसु हायरगा वालिबा पाइपना चिंगबा लाकदोरिबा मार्च था फाव ममांगदा लोइसिननबा होनगनी हाइखि मेन ओइना खोइगी से मई की खरा फरे इसिंगी वालहौबा लैबसिंगसे मसी केंद्र सिगी इसिंगी वालहौबा लैबसिंगसे इसिंगी पाइप वालहौबा पम वालहौबा करी वालहौबा वाटर सप्लाई की डिपार्टमेंट सु हाइजब याबदम हाइजर के दुगा खोइ यारि मखै अंदकी मार्च की ममांग सिदा इसिंगी वालहौबा लैबा एरिया सिंगसी मेंशन नबा ऐसु कन्न होना जगे हैना मयाम द थमजबनी ngasi कोइना हानेक लैबा लपा मयाम सिंगसिसु कन्न सेमजनदना कोइ पुन्ना ताना जरगा कन्न होना जबने मसिगी तंजा अस लौजरगा मथंगी प्रायोरिटी सिदी कोइ इसिंग सिदा तौजगनी हैना प्रजाना स्माय थमज MLA सिंगदा पीरिबा लोकल एरिया डेवलपमेंट फंड असी टोपोग्राफिकल एरिया येंगलगा पीरबदी नुंगाइगनी हाइना फुंग्यार केंद्र के MLA के लैसियोना फोंदोक्रे ngarang क्रिसमस का मरी लैनना केंद्र सिगी मनुंगदा लैबा खुन सिंगदा MLA ना अंगंबा मतेंग पांगबगा मरी लैनना MLA लैसियोना लमदम असिगी MLA सिंगदा पीरिबा लोकल एरिया डेवलपमेंट फंड असी टोपोग्राफिकल एरिया येंगलगा पीरबदी नुंगाइगनी सिंग अमदी तमगी मरक्ता लैरिबा अकुट अतोंग कया असिना मरम ओइरगा चिंगी मफम सिंगदा लोकल एरिया डेवलपमेंट फंड ना मपुंग फाना कानबा पीबंगमद्रे अनौबा सहीना लाकपगा इरोइनना केंद्र असिदा सोथदुना लैरिबा लंबी थोंग मई इसिंग कया मपुंग फाना मेंखननबा होनबगा लोइनना सोथदुना लैरिबा केंद्र असिबु चौखट लंबीदा खुमांग साउसिननबा होनबदा सेंटर ना मतेंग पीबिनबसु महाकना अपील तौखी coming 2020 dagi akoi lambi han bada lambi tawgani lambi si honagani lambi si ujik pho si kakhat pa si lambi main road te kakhat pho lambi phajabwali black top oidri si khun mayam si black top tawna honagani adu ising thaknga leite maru oina ising si hana tawgani si program si sarkar da pressure tawgani हौजिक पाव की मरथन अतेन ब्रेक अमतंग लौजरी yang ware Soktabana loidi. Wabdo koknaba rebalance. Soktabana koknaba rebalance. Rebalance habadi electrolytes amadi energy. Rebalance. Chasingi marakta miyamna khangnaraba Gambhiras Valley Strong City Anoba chagi mana singdagi saba asengba amadi mahau leiraba Valley Strong tea asibu mahau lobinabagi damak ngasimak leibiu anoba technique ya sizinaduna semjariba Gambhiras Valley Strong City City asi gram chama chani yankhai amadi chamangagi paketa makhal kaya thokna fanganjari chasigi mahau lobinabagi damak ngasimak leibiu Gambhiras Valley Strong City Admission open for the session 2020-21. Hello Kids Clubhouse Preschool, Kawasa Falerak near Nursing Mandir. Facilities available. Digitally smart class, transport facility, fully trained staff, spacious classroom, friendly environment, hygienic midday meal. For more details, please contact Hello Kids Clubhouse Preschool. Contact number 700513143 or 70051723665. khurumjari lamjingba finance na makal khudimaki gari sing haibadi 2 wheelers 4 wheelers commercial vehicles amadi commercial equipment sing ba loan pizari documents isang changdana amadi processing matam changdana
ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯂꯣꯟ ꯐꯣꯡꯕꯤꯔꯒꯅꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯑꯆꯤꯟꯕ ꯑꯊꯨꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯋꯥꯕꯤꯔꯒꯅꯨ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯒꯥꯔꯤ ꯀꯌꯥꯁꯨ ꯕꯟꯗꯥꯟ ꯂꯧꯖꯔꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯑꯣꯐꯔꯁꯨ ꯄꯤꯖꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁ ꯅꯥꯒꯥꯃꯄꯥꯜ ꯔꯤꯝꯁ ꯔꯣꯗ ꯑꯣꯄꯣꯖꯤꯠ ꯅꯤꯇꯥꯏꯅꯟꯗ ꯇꯦꯝꯄꯜ ꯅꯠꯇ꯭ꯔꯒꯅ ꯂꯝꯖꯤꯡꯕ ꯐꯥꯏꯅꯥꯟꯁ ꯎꯔꯤꯄꯣꯛ ꯍꯧꯕꯝ ꯗꯤꯋꯥꯟ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ 6909959834ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ Laurembam Enterprises Makhal Kayagi furniture items Pangbiragani Maruina sofa set, office table amadi chair set, wedding set asina chingbani furniture item ama leibada chada tara mangadagi kun fawba discount pijari loinana Christmas amadi New Year gidamak akhanaba offer su pijari mattress pambiba singna sleep well moirang khomdagi lobi biyagani akoppa moral gidamak lengsin birau Laurembam Enterprises Kanchipur opposite Manipur University akhoi contact number 97741 natraga 8787675251 Mangalam Enterprises exclusive and top branded household as well as office furniture items available. Please avail our season offer before first week of January. Offer up to 50% discount. For more details, please visit Mangalam Enterprises, Kaisampad Kaisam Laikai, Imphal. Madeline Ambulance Service Manipurna pung kunmari chupna miyam gi seba tawzari ambulance service asina miyam da pizari ba service sing di yum dagi hospital da pukhatpa hospital dagi yum da puthaba hospital amadagi hospital amada puba yum thang nariba state sing da anaba sing puba amadi lawba loinana India gi mafam khudimakta chatpa yarba air ambulance ki service asina chingmani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak save tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu Break matungda makataba pau pizari Wangoi Municipal Council gi beneficiaries singna Housing for All gi fangfum thokpa senfam sing masa masa gi account da paisa kap kre amadi che naba amata laite haina Council asigi chairperson Longjam Ibotona fongdurakli ngasi Major Khulda laiba Manipur Press Club ta paumi singa unaba amada Ibotona makha taraduna Housing for All Arvan gi apunba senfam beneficiary chamaga humpuga taret ki manungda chada Maudra da kafam thokpa senfam sing kafkre lemhoriba beneficiary sing desu athuba matamda paisa kaplak lagani mahakna makha taraduna mamangda council asigi hana chairperson oiramba Longjam Babita Laimana Housing for All gi yamlaba senfam lupa lakh tara mariga lising taret manghan khiba leire amadi apunba beneficiary chamaga mari dagi lupa lising amaga yankai khongot kre haina ibotona maral sekhi scheme asigi matangda che nab leirabasu council gi office ta laktuna khangbiba yagane haina mahakna makha Taki. Form sing lauraga nugi paisa sing do kamna naba sigi form sing si laubiu lauraga nugi paisa do kamna nu to hai porse siri hana mamang pai ki siri Longjam Babita hai bitep sigi porsina manum morega housing foreign gi paisa kapi dare 2016-17 sigi mamang sida ka ki paisa sing already kapi ba housing foreign gi paisa se lana ka khre Housing foreign gi kapi paisa sama to karam na kapi no hai porse bin sisingna mai gi paisa kapi ba paisa do ai di phange hai na dom da ngai ba sat ki bi pot tungina hari ba housing foreign gi paisa sama to karam na kapi na poto koi kan thigate maran thigat piu to bodu asoi polam de lai soi ge pot se lai porse soi ni lan hai porse Muslim Student Union Manipur Lilongna Waka Board ki regular takraba oza singna paisa khongotuna sayan ngai na kre haina maral sikiba adu yumpham yaudaba aranba pauni haina All Manipur Madrasa Modernization Teachers Welfare Union na fongdurakle ngase Major Khulda laiba Manipur Press Club ta paumi singa unaba amada Union asigi General Secretary Aslam Khan na fongdoklakpada handakta nauna regular takraba oja samaga taraga marina kanagumba luf amadi mioida paisa khongotuna pijakhiba laite asiguma wafam asi Yumpham yaudaba wafamni matungda fongdokpirakanu haiki matungda asumba ojasing image shop yaba wafamsing media da phongtokpirakanu karigamba masi matungda phongtokpirakpata ba lana prachar torpata rabadi
ओजागी यूनियन ना तुमिन खक लेरोय अखोय आइन गी ओइबा मतेंग लौरकांदा अखोय थेंगनबा याबा करी लेके हाइबदु खोय तौरकांदा अखोय आइन गी मतेंग लौरगा थेंगनगनी अदुना एनी ऑर्गेनाइजेशन अमना वफम अमा फोंतोरकपा मतमदा मदुगी फोंतोइबा वफमदु कदाइ फो चुम्मि अमसुंग लाली हाइबदु निंगथीना नैनरगा फोंतोकपिरकपसि फोंतोकपिरबा फगनी नत्रगदी फोंतोकपिदनाबा आई ओजा अम ओइना हाइरिबा ऑर्गेनाइजेशन पुनमक्ता होय अपील अमसु तौजनिंग बीजेपी मणिपुर प्रदेश नसिंदुना लाकलिबा तांग कुनगमापंदा सिटीजनशिप अमेंडमेंट एक्ट पु सौगतुना रैली अमा चटकनी हारिबसी मियामगी इंटरेस्ट येंगलगा हंदोकपिउ हाइना All Manipur Muslim Organization Coordinating Committee na Fongdurakli ngasi Major Kulda laiba Manipur Press Club ta Paumi Singa Unaba Amada Committee asigi Wangang Loi Abdul Razak na Fongdurakpada BJP Manipur na chatkani hairiba rally asi miyamgi mayoktani amadi loop asina akanba moongda condemn tawi kana karigumba BJP Manipur na miyamgi mayokta rally asi chalakpa taragadi makha tana menpack amadi loop kayaga khusamnaduna makhal maka kayagi khongjang sangsinaba sem saduna leire mahakna makha taduna सासन पारिबा गवर्नमेंट ना मियाम की अपाम्बा येंग्रे मदुगी महुत्ता सेंटर दा सासन तौरिबा एनडीए गवर्नमेंट ना करी पामले हाइदुना लेरे पांगथोकदोरिबा रैली असिदा लमदम असिगी मिपुम खुदिंगबकना सरुक याबिगनु हंदक स्टेट असिदा आईएलपी चनरे हाइदुना सिटीजनशिप अमेंडमेंट एक्ट असिबु नाथैदुना थंबा मियाम दा उच्चाइबने सासन पारिबा बीजेपी गवर्नमेंट ना सरकार पाइननबा सेंटर की यका येंगदुना लैगनु हाइना अब्दुल रजक ना मखा ताकी मणिपुर की प्रजा सेक्शन खुदिंग मक्ता हाइरिब रिले से लाइबक थीदना अनम कनबतना मथौ ओइरबा ngasi की सरकार निना अनम सफुदा अनम अहादा करिगुम्बा रिले से पांगथोक पिरकलगदी प्रजा पुनमकना इमा इबेल पुनमकना हौखिबा कयादा थेंगनरकप चाइना सिंगदो मदु काउथोकपी बतौदना नौहौना निंगसिंग बिरगा रिले से यौबीदना बा प्रजा सेक्शुअल खुदिंगमक की माइकैदगी अपील तौजरी NR Matha Enterprises na Cabin PD Labor Welfare Association gi labor singda ot naibaki thabak ase ngasi fawbada chathaba leptri handaki December tha ase ngasi fawba association asigi labor singda NR Matha Enterprises ki representative oina puriba Johnson na che sang suba loitri haiduna FCI godown manungda thabak suba changbagi permit card PB dana lairi haina Cabin PD Labor Welfare Association Ziri Wangi General Secretary Huirem Dinakumar Singh na fongdokre ngasi Ziri News Network JN and conference hall da pangthokiba pauge mifam amada mahakna makha taraduna NR Matha Enterprises na RO amadi dalagi paisa labor masa masana fangjagadabani haikiba leirabasu ngasi fawada paisa kakpagi thabak sing asi sathaduna leiri matam kuina jiri bamgi FCI da thabak sujaraklaba Assam lomdagi changlakpa maitei isil inauna labor oina laksabada changba yaroi haiduna thingba sinasu Manipur gi mapal lamda leiriba isil inau singda nungsi sanabagi marida chauna akaiba lakpa yabagi thoksil sathabire hiram asigi matangda jiri bam miyam amadi tongan ba civil society organization singna labor singi awa basi ubiduna achumba wayal puthokpiu haiduna mateng nibaga loinana miyeng sangbiu haiki Jibam FCI da matam kya mamangdagi sujadana laksari ba singmising kasar amasung jiri pula suminari ba singmising sida hojik NR Matha Enterprise na kasagi mioi sing amata happa yaroi boda manung da suan be yaroi ba athing ba ama pirakpadagi matam kya dagi mari lenaloi ba kasar mitei jiribang da tadari ba mitei sininau singam sinabai mari sisu ai thadana bagi ai nuaina da ba ama tholak bagi asoba kudong tiba ma la anna bagi dambi masu sinbi re haitare handaki matang asida RSS BJP ki miyoi singna ngarang Bengaluru da laiba CPI state office ta landaram ki ba amadi Manipur Uttar Pradesh yauna laibak asigi tongan ba mafam singda CPI gi lusing ba sing fajin bagi thong asi akan ba moong da yaning de haina CPI gi general secretary D Rajana thadrokpa cherul amana hairakli CPI na Citizenship Amendment Act mayokta Bharat Pumbada Sangsin kiba General Strike Kamari Lainana Tha Sigi Kunda CPI Manipur State Council gi State Secretary L Sotin Kumar bu atamnana phajin kibasi Yelhomi kanba
पांबा मियाम की मायोक्तनी हाइना CPI वांखई लोकल काउंसिल की चेरोल अमना हाइरकली चेरोल असिना हाई था सिगी कुनगा माथोइदा इम्फाल वेस्ट लैबा चीफ जुडिशियल मजिस्ट्रेट ना सचिन कुमार बु थादोरखी अदुबो मणिपुर लैंगाकना अमुक हन्ना कोर्ट की कंपाउंड की फाजिन की बसी मरम चादे मसीदी भारत की संविधान पीरिबा नागरिक अमगे हक मतपनी हाइरोइदबगी मरम लैते मरम अदुना महाकपु कंडीशन अमता यावदना थादोरकदबनी मियाम की अपांबगी मायोक्ता लैबा मानबा ngasiगी लैंगाक असिगी फिरेब होंदोक्तुना मणिपुर की येलहोमी कनबदा सरुक याबियु हाइरी नाकलमरोमदा था सिगी तरागा मापंदा CPI ना भारत पुंबदा संगसिनखिबा जनरल स्ट्राइक मरी लैनेना फाखिबा CPI मणिपुर स्टेट काउंसिल की जनरल सेक्रेटरी बु कोर्ट ना बेल पीरबा मतुंगदा अमुक हन्ना फाजिन खिबबो इंडियन एसोसिएशन ऑफ लॉयर्स मणिपुर चैप्टर्स ना यानिंगदबा फोंदोरकली एसोसिएशन असिगी प्रेसिडेंट अमदी जनरल सेक्रेटरी ना खुदियक पिदुना थादोरक चेरोल असिना एल सचिन कुमार बु मियोई बदा पीरिबा फंडामेंटल राइट अदुबो इकाई खुमनबगा लोइनना कंडीशन अमता यावदना थादोरकदबनी हाइरी United Committee Against People Grievance UCPSG na public ki favor da Election Commission of India da complaint taukiba adubu cooperation pibagi mahutta azuka ge president M Maipax na mangang na criminal oiba yaba kanglup masel nungai dana ba thabak thong sathabiganu haina phongdokhiba adubu yaning de amadi pen de haina UCPSG ge advisor Habib Ali na phongdorakle ngasi Jiribam district ki manung chana laiba Sonapur All Amin School da pangthokiba paugi mifam amada mahakna makha taraduna committee asigi maikai dege memorandum pishin kiba matamda kaktat kiba application ayamba Bengali ngangba miyoi singna ayamba oibagi maram खंगदोकनबा होनबदा बेंगोली स्पीकिंग हाइना हाइखिबदि लई अदुबु कम्युनल थोकपा याबा वहै अमा फावबा यावकिबा लैते हौखिबा चही कयादगी मियोय कयाना एनरोलमेंट एप्लीकेशन पिशन बमतमदा चामगी मनुंगदा अहुम खक्तमक एक्सेप्ट तौबिबा अमदि लेमहौरिबा 97 डी रिजेक्ट तौबिरखिबनी मरम अदुना ngасidi मियोय कया वोटर लिस्ट संददुना लैरी अमदि मियोय कया गे वोटिंग राइट असि नमथदुना थमली हाइखि मियोय कया ना अथॉरिटी ना पीबा क्राइटेरिया अदुगी मतुंग इना डॉक्यूमेंट सुना पीरबा फावबदा मरम अमत्ता पीदना रिजेक्ट तौदुना मियोय कया गे वोटिंग राइट फंगहनद्रे हाइखि आजुकानसु सिगुम्बा पब्लिक इशू सिदा कोऑपरेशन पीबिरो चैलेंज तौनरोइसि अदुगा कम्युनल कोर्ट हाइबसिदि क्रिएट तौसि तौरोइसिएबा मरमदि अखोइगी स्टेटमेंट दा और मेमोरेंडम दा कम्युनल ओइबा वहै अमफाव अबुइसना हापलाइतेबा बंगाली स्पीकिंग पीपल ऑफ जिरिबाम हाइबा वहै अमदि हापेबा मधु करिगिनो आइडेंटिफिकेशन के दमकता सि हापने maximum victimized people in Jiribam si Bengali speaking people ne wajigi non enrollment sida adugi identify tawbugi wani actually this ward is not a communal ward because the Meiteis Meitei haraga Meiteinas communal and logo the Nepalis the Assamese the Bengalis the Hindus siri communal ba hoina tu paugi marthan aten break amatang lawjari लाकलिबा दिसंबर कुनिपान थांग नुमिता प्राइवेट स्पोर्ट्स एकेडमी न सिंधुना फुटबॉल सानोरी सिंगी सिलेक्शन टेस्ट पांथोक चरगनी अयु पुंग तरे ताबा मतमदा लोकताक प्रोजेक्ट फुटबॉल ग्राउंड दा पांथोक चगदरिबा सिलेक्शन टेस्ट असिदा सरुक याबिनिंगबा नुपा अमदी नुपी सानोरी सिंगना इसागे आधार कार्ड नत्रगा बर्थ सर्टिफिकेट अमदी पासपोर्ट साइज फोटो अनि पुबिरक्तुना याबिरबा यागनी सिलेक्शन टेस्ट असि अंडर 12 इयर्स अंडर 14 इयर्स अंडर 16 इयर्स अमदी अबव 18 इयर्स हाइन तोंगान तोंगान कैटेगरी दा पांथोक चगनी चही 19 मथक की कैटेगरी की ओइना खल्लब सानोरीसिंगदा थागी लुपा लिसिंग मंगादगी कुंट्रा फावबा पिगनी अकोपा मोरलगिदमा कांटेक्ट तौबियु प्राइवेट स्पोर्ट्स एकेडमी गुवाहाटी कांटेक्ट नंबर 9383098641 नत्रगा 8730927492 नत्रगा 6009368876 दा कांटेक्ट तौबियु
Sacred Heart Higher Secondary School, Porompat, opposite Doordasan Kendra, Imphal, recognized by BOSEM and COSEM. Admission open for the academic session 2020 for the classes pre-nursery to class 8. With the completion of 30 years of service in the field of education, school is pleased to announce special concession for admission to nursery and pre-nursery. For more details, please contact Sacred Heart Higher Secondary School, Porompat, opposite Doordasan Kendra, Imphal. Pakong ama chalake. Chalune. Chahi amagi plan toge haradi. Phau pambi thabiyo. Chahi taragi plan toge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tobugi awaba lehendaba. School du da dum changnai na coaching tohonba. Mama mapaga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12th exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. SV Gadwell School, Hotel Thangzam Kuro, Imphal East Pangai Road presents Run Gadwell Run, a cross-country road with the theme Believe in Yourself on Sunday the 15th of December 2019. Why we run? Mind cleaning, time for ourselves, time with friends, teaches us to keep moving forward. Lastly, to believe that you can achieve what you have dreamed of. Break matungda mayam mukahna taram nokchori Imphal City manungda thokaning daba thodok sing thoktanaba Manipur Police Department na lokholakpa section thorang gi sarukama oina ngasi Imphal West ki additional SP operation gi mideng makada Imphal West District Police ki kangbu amana Thangal Bazar gi Kalibari da thibahumba gi thabak sathakre ngasi numidang wairam pung mari dagi hoduna sathakiba thibahumba gi thabak aduda miyoi marifuro masa masa gi saktak se puthok handuna masak khangdokpa gi thabak sathake maduda masa gi saktak se yaudaba miyoi Mari Makhatana verification Sathanaba City Police Station da Sinaki Hairi. Imphal da numinini chupna pangthokiba International Maitai Pangal Convention 2019 saruk yaruraga halakpa Bangladesh ki Maitai Pangal delegation team singbu juribam da okpi bagi thoram ama Bangladesh Maitai Pangal delegation reception committee juribam na Islamabad ki community hall da pangthokre delegate singi maraktagi MD Khurshid Ali Chanjabam President Bangladesh Manipuri Muslim Teachers Forum na asumna Phongdoki Aikhuigi Ipa Ipu Singh Sahi Taret Khuntakpa Matamduda Manipur Thadok Lamaga Bangladesh ta Changjafam Lauduna Lairake Adubo Ngasi Aikhuigi Horakfamda Pangthokiba International Maitai Pangal Convention 2019 da Saruk Yarure Manipur government na Aikhuibu state guest oina Lauthoktuna Taram Okpa Amadi Dharmagi Khetnaba Laitana Apunbagi Thauna Sagananaba Wakhallon Phaudoknabada Hainingai Laitana Nungai Haiki Manipur government na mayam state guest la thoki bas kai mokta la ki jaga koi wo Manipur sukcha ba asumba desha ji CM na koi butaram option diduna state guest ko hele harega police escort to na ji bang di rest house par koi buksan direct kase koi thamo gi yam na senga koi le ikai kumara ba tabung hai ba matam se koi ga mokta di kumsida Thauramadu chief guest oikiba Dibong Gram Panchayat ki Pradhan RK Novinsnana ngasigi numit asi juri bamda tariba Maitai Pangal Singi yamna sokthok saningai oiba numit amani Bangladesh tagi lakpa delegation singna Bangladesh ta hankraba matungda jiri bamda tariba Maitai Pangal Singi leiriba punsi mahing asi mafam aduki miyamda su khanghanba oirasanu haiki Bangladesh tagi laiba koi delegation Singchina, Kogi Bangladesh, Salaba Matunda, Manipuda, Lehoriba, Mate Pangan Singi Pibam, Amazuribam, Lehoriba, Mate Pangan Singi Pibam Masi, Makoina Ada, Kogi, Manipuda Tariba, Koi Mate Pangal Singi Pibam Masi, Ada, Salaga, Bangladesh, Salaga, Koina, Harau Teamna, Tambo Oishanu, Hydro Homasi, Convention Sigi, Maduina, Hydro Homasi, Tamseke.
More town manungda internet system nungai hanabani haiduna BSNL gi nauna install taukiba new generation network NGN kauba ama half kraga tha ama mathau tawdabana consumer kaya ningba kainore chaliba tha asigi tang taruktagi nipan fawbada more da laiba BSNL telephone exchange ta hauzik laidiba system asina customer singda mapungphana internet service pibada khudong chadaba kaya mayoknariba asi atopa anoba upgrade pinanaba Kolkata dagi new generation network system kauba ama tha asigi angan basarukta nauna install tarokhi adubu system asibu Kolkata BSNL headquarter dagi consumer kharagi activate khara taraklaga atai atopa consumer kaya amana ngasi fawba Kolkata dagi makhatana mapungphana internet install taroktaba tha amarom parakle hariba network asina consumer singda internet nungai hannagani haina Moregi telephone exchange ki staff singda thajaba kaya amasu piram kibani adubu ngasi fawba mapungphana activation tawruktabana Moregi customer mayam gi complaint singna office da fambang amlaktre amadi mapan thokpa ngamlaktre hari Imphal da leiba head office da paw kairak hana pirabasu ngasi fawba higher dagi activation tawbiraktabana More telephone exchange ki staff singna customer mayam gi complaint gi khonthi targa lairi masi khakta natana chawkhotlaba 21st century matamasida internet system ningthina lehendaba amadi India amasung Myanmar gi ngamkhai paringda lairiba business tawriba singdadi paw phawdok phajing tawbuda khudong chadaba kaya ama mayokna halle Mayang Imphal Thana Awang Laikai dagi Moirang Them Nauba Manipur People's Democratic Front MPDF ki working president oina khankre mahak na ngasidagi hodna front asigi working president oina thaupurgani aduga Mayang Imphal Chabung company dagi Asem Prem Kumar executive member oina khankibakal loinana youth wing gi in charge oina sinere haina front asigi president Nodia Sana thadrokpo cherol amana hairakli Imphal East amadi West District Police Commando gi kangbuna ngarang tongan ba mafamda thiba humbagi thabak satabada Pripak Progi Nupi Lanmi ama KCP Noyon gi Lanmi ohum fagat pangamkre police tagi fangba pawna high faraba Pripak Progi Nupi Lanmi adugi mameng ningthauzam ningon thingbaizam ongbi memicha atopa mingna Laijing Lembi chahi kuntraga taruk mapuroiba TS Herojit Singh kawi lairik yambom laikai dagini maha kumja lising aniga nipan da lalholup aduda yawbani haiwa khangbangamle haingang police station da khusinakre hari nakalamrom da Imphal East Commando gi kangbunasu KCP Noyon gi Lanmi ahumsu fagat kre hairi Ningthamtha oibaga loinana lamdamasida ingbagi chang nongmagi hangalakli ngarang lamdamasida ingbagi chang 2.02 Celsius oike Bharat ki awang nongpok thangba maikeida aingba nungsit leftna sisilakpana ingbagi chang asi hangalakpani haina thajinari haukiba pung kunmare sida Bharat ki konung New Delhi da su ingbagi chang asi degree Celsius ahumdagi manga fawbi manungda laiki Haryana Rajasthan Punjab amadi Jammu Kashmir da haukiba numit nimphuni rom ase ingbagi chang hanjilakle ingbagi chang ase tha asigi kungamathoi fawwa handaba yai haina media gi report na hairi hauzik Ladakh region da ingbagi chang ase zero temperature da laikibana mafam adugi miyamna awaba mayoknari met office tagi fangba pawgi matung inna Punjab Haryana Chandigarh Delhi, Uttar Pradesh, Rajasthan, Madhya Pradesh, amadi Bihar da aingba nungsit sitpa amadi laisin thabana maram oiraga lambi sathok sashin amadi gari thodok thogjinda chawna khudong chadaba mayoknari hairi Laikhidrabi Mahiroi Ningthauzam Bebisnada Khudol Tamba KS Ranjit ki direction makada hada ita haina mingthonba music video album ama haunabi matung inangasi BT Road laiba Roomhal Theatre da Fongkre Film Academy Manipur Farm na Khudol Tamba RG Film Vision gi production makada puthokliba music video album asida saisakpi KS Rosni masamangna saktam langki isai asigi aibana KI Sanatombini Thoromasida Chief Guest ki warol piraduna Thangmaiban Assembly Constituency ki MLA KS Joy Kishan na hai Laikhidrabi Isanupi Bebisna da thokriba thodok asi lamdam asigi mipum khudingmakna society nate haiba asi khangnaraba wafamni ngasi mangonda thokriba laibak thiraba thodok asi lehoriba ise ichan singda thokloi haninga leite Laibak thiba thodok asi mamangda kaya amasu thoklamba yai losin khumjinduna manghanba kaya amasu lairam kigani ngasi music video album asi puthoktuna miyamda uhangadoriba asi protest makhal amani haiki Asuk papa mana majority le hasimadi haiseke
mayamna miyam sin lana sakhiba kaino ta bada thumok tinate masi kai de khangge da thangmai ban ji je sida ban under congress act the spontaneous response page mayam bulu je kwai la bulu sing da bulu support ko le mam ji misi ka nam pe ki de matan da 41 hours 2 days tana ko je sta so ala to support da we aduna di Manipur praja se asumba pami smai da bulu mi si pam de si ne Lakliba December kungani pandagina January gi taruk Ingsok lisingani kun fawba numitarani chofna District Sports Complex Wangjing Kodompokpi Lampak ta pangthok doriba mangaruk suba Singju Festival gi manung channa January 5 2020 the Miss Singju Queen 2020 pangthok lagani haina Singju Festival 2020 gi brand ambassador oiribi international model Daina Mayang Lambamna Fongdokre Singju Festival 2020 saruk yanana bagi dambak ngasi leiba ki konung Delhi dagi Imphal Airport ta hek thungbaga Festival Committee ki Chairman KS Priyojit, Vice Chairman S Premlata, Miss Singju Queen Contest ki Coordinator John Thiam, Festival ki Program Coordinator Kiran Kumar Ningthauja amadi Romila Naurem na chungba miyoi kyana asamba khudol tamladuna brand ambassador oina khalabi Daina Mayang Lambambu haraukte amna okay mahakpu okpagi thoromaduda Daina na makhatana Miss Singju Queen Contest asida winner da lupalising Contra first runners up ta lupalising kun amadi second runners up ta lupalising taraga manga pijagani loinana best designer, best personality, best catwalk, best photogenic amadi best popularity gi subtitle manga so pigani haiki Singju Queen hariba Singju Queen khanga doriba changdamnaba asida akoigi first prize na 30,000 second prize na 20,000 third prize na 15,000 amadi subtitle 5,000 ni manga da pizagani hariba contest asi soidam ki yaubi haina haje antak jaiga na pangtok jarigo mangaru suba Singju Festival 2020 akoi December ki tangko ni pa de ni tar sumna pangtok jagani asri da koi Miss Singju Queen laujani asri sigi thorom asida koi lamtum asida legiba koi ya chanchana sina saru ya bi haina ran thom tarafini haije Yakai pung thopang lup langding apunba Manipur huan lalong lup AMHLL Imphal East amadi mihulna sinduna numitara mangani chupna sathagadaba non residential huel lalong thang ta chaibi sarichara training camp 2019 ngasi lamding da laiba ibudo ikofning thogi laivungda hodokre training hodokpagi thorom aduga mari lainana Yakai pung thopang lup ki active member Hizam Sarachandra Luwang na aikhoigi ipa ipu singna thambiramba malemda angakpa amu oiriba huel lalong asi ngasigi university gi thakta tambagi ayaba leiribani asigumba ipa ipu singna aikhoigi damakta thambiram laba lalong sing asi aikhoina manghandana tung koina thamhongna naba amadi haugalakliba naharul singbu masama u famphana thambaga loinana masabu ngakthok chaba ngamjanaba pandamda training asi pangthokpani haiki Hojik Manipur University ki tha phawda Manipur sarkar na yabidna masigumba subject amoina happy karapani subject si asigi damakta akoina hakibase tangai phatana akoi hawrakliba satra satri amadi club organization ki khuding makta sangdaba yadraba adugumba masak subject amani Pauhi merthan aten break amatanga luxury Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646. Khanghanjaba thasigi kunipanda uripok kangchuk road auto mega diesel association ukramda linkhatkibagi tarahumdoirok suba foundation degi thoram pangthok jargani masiga mari lenana thasigi kuntreta association asina service tawriba tawthong tharoijam lairen kabi sanjenbam tera urak kadangban kharam baithel mayang langjing fumlau mana ingkhol laingam khul akham Quaxify lamsang lairen sajik amadi kautruk ki oina numit asida gari vara laudna miyam gi seva tawjaragani maram aduna association asigi driver singna numit asida miyam gi seva mapung fana tawbangamnaba corporation PBO haina ningsingjari khanghan jariba salaingamba laifram secretary general ukramda
Dakshila Institute, admission open, courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry, if your dream is to become a doctor or an engineer. What are you waiting for? For more details, please contact Takshila Impal branch at Takshila Heights, Thamaiban DM College Road, Impal. Scan the QR code for online. Adongi gari edu mangkhini haibagi hojikti mipainingai oidre. Subnatagi lupa 2,500 piba Vadlock hairiba vehicle anti-theft lock asina irai laina ngakthokpa ngamle. Device installation su free oijagani. Ngasimang lengsin biro Kulhu Techno Solution, Friends Colony, Mantri Pukri, Imphal. Buy online at kulhu.com. Phone number 7005117881 natraga 9615227146. Sunday open. Timing 7 AM to 4 PM. Break matungda makataba pau pizari Sanalaibak nasom artist ki lilaroi singna sanaba laikrakta laubo haina mingthonba sumang lila ama ngasi iboyai ma sumang lila sanglenda miyamda khudol tamkhre tha sigi kungama thoidagi hoduna palace compound laiba iboyai ma sumang lila sanglenda chathariba tara tarurak suba sumang lila ningtham kumhaigi ngasi mangani chanba numitta laikrakta lauba hariba lila asigi aibana Ranjit Ningthaujani lila asigi direction piriba saugrakpom hemantana hai miyoi bana fanayamna chawkhatpagi lamjenda khumang sausilabasu lairik laisu phana haijarabasu thaksi kasi khangdaba makhoibu sembirakpa mama mapabu masak khangdrabadi lairik tamlubagi kanaba laite makhoibu semgal uba mama mapa sing adudi ising yaudraba laikrak chatpa labukta low ubaga pangkhakne haiba pausel puriba lila amani haikhi Mapa mama nusidaba masasing mayam ama hainaba singnaba semorkanda mapa masi mirainaba tarakpa afaba education piruraga afaba university tamalurkanda ekta ngasagi mapa magi minungsi khungangi minungsi jati gi minungsi iramdam minungsi bai punamaktu loina mangi taragadi kaidoruni akoi labuk tu da lekrak salakanda ising soi leitana lau thabaga samanai adugumba labuk adudadi haibadi adugumba angang sing adudi palakadu mahi sing do saba yaba mahi amta oiroi phawang ngakta oigani haina message bi ba ngasigi lilani loilna lila adagi pothakraba ahal laman singna tongan tongan ba kumhai kayagi khudol tamba cultural program amasong khananainabagi thorom amasu pangthokhi Fiction and Poetry Club Manipurna Sinduna ngarang laikhidraba aiba amadi critic RJ Meitai Ningsing Thoram Pangthokre Thaubal Ningomomda laiba club asigi president Imojit Ningombagi yumda pangthokiba Ningsing Thoram adugi ahanba session da Manipuri Sahitya Parishad Imphal gi hanagi president Professor Nongmaithem Tombi Manipur Language Advisory Board ki Sahitya Academy ki convener Nongmaithem Kiran Kumar MU gi Manipuri Department ki Professor Nahakpom Aruna amadi Saknai raba aiba yumlembam ibomchan athoiba lengbirak pasing oina sarugyakhi Central Philippines ta ngarang Christmas Day numitta khanghodana humjilakiwa typhoon Phanphone na mioi taraga taruk hatkibagal loinana yum kai yauna malchang kaya amang ata thokankhre mioi kayana awana nanghankre hairi media ga report matung inna hai pungda kilometer chamaga moudra nga yangna humjilakiwa typhoon Phanphone aduna Thokhan kiba anga amang atasing aduna maram oiraga mai internet amadi mobile phone network sing thingkre Mafam adugi miyamna ngasisu typhoon Phanphone lakra haibagi refinery Philippines lainga ki maiki degsu section thorang lokhat khri hairi
Manipuri film bu chakot hanaba chahi khudingi leptana chatharakpa Manipuri film award Manifa handak sahi gi oina mapan suba Manifa 2020 manthang sahi gi March kungani thoida pangthoklagani Manifa 2020 asida punna award kunga Taret Lanthokani Masida Saruk Yaningba film producer Singna Lakadoriba Chahi 2020 ki January kun fawgi manungda film forum da apply tawgadabani award asigi nominee sing asi February gi tara tarukta lauthokani award asigi damak chahi asigi January amadagina December kuntramathoi fawbada film forum na preview tawkraba amadi Central Board of Film Certificate CBFC gi certificate pairaba film khudingmak saruk yaba Yagani aduga tribal dialect singidamakta CBFC ki certificate yaudраbasu film forum Manipurna preview tawkraba film orabadi saruk yaba yagani makhatana akupa marol khangbining ba lairagadi film forum producer singna film forum Manipur da lakbiduna khangbiba yagani hairi Jiribam amadi Jiribam ki yumthangnariba Tamenglong district ki Tauksem subdivision ki manung chanba Paitol village tasu Christmas kumhai ga mari lainana isai nongmai gi thoram na mapung oiduna harau tayambagi loinana kumhai mapung phana pangthoki hauji amuk sanabagi pau fangbigani All Manipur Football Association Ampagi Mideng Makada Imfalgi Mapal Kangzebung da Sathariba Humpuga Nitoi Raksuba Sar Surachan Singh K CSI CVE Memorial Invitation Football Tournament 2019 ngasi sanakiba humsuba pre-quarter final match ta Mubalai Athletics na FC Lamjaubu Panjin Ani Sinoda Mighty Bapiduna Mubalai Athletic quarter final Chankre Amaromda Hayeng Marisuba quarter final match ta Nisa Thamoiban Amadi Trau Sanaragani Hairi District Football Association Moirangi Mideng Makada Sathagadaba Ahanba Under 15 Football League 2019 Ngasidagi Moirang Multipurpose Higher Secondary School Ground da Hokre Ngasi Sanakiba Ahanba match ta YSUC Amadi SYDOP match ki apiba matamgi manungda Panjin amata chanaba ngamdana draw oikre aduga anisuba match tana Nasana Idol Club pu Panjin Anishinoda ngakpigani ani amada maithiba pike Global International Martial Arts Federation GIMAF meeting Makada Thasigi Kungar Taretagi Hoduna Kungamafan Pauba Silvgram Punjabari Guwahati da Bicha Martial Arts Academy BMAA Amadi Chinese Shaolin Kung Fu Federation CASKF Nashinduna Pangtokadaba Marirak Suba Annual National Martial Arts 2019 Games ta Saruk Yagadaba Official Tara Amadi Sanaroi Yankai ngasi Impal Thadokre AMMA gi founder amasung North East India Martial Art Federation gi president su oriba NG Jit Khumam cha team manager TS Udochan amadi L Milanna team coach oriba Manipur gi team adu Kanglaipa group ki chairman Takhelamam Jeffrey Singna lamthake lamthabagi thoram adu ga mari lainana Takhelamam Jeffrey na Sanaroi Singh asina lamdam asigi mingchat purakpa oirasanu Sanaroi Singh yokhatpa amadi afoba tingjang kaijang daba khunai ama ohanna bahona bada mipung khudingmake thaudang lei haiki Martial Art Games 2019 da saruk yabase sagadabsida aisu ai lebak sigi praja moina aisu angamba mateng pangsege aisu angamba saruk yazarakan moibu encourage tawki ai laksabani Team Manager NG Jit Khuman Chana Iramdam Khunai asida angang sing amadi Sanaroi Singh gi career semba amasung Sanaroi Singh asina Manipur gi mingchat purakna bahona bada miyamna support tawbiduna sport pu yokhat piu amadi pukning thogat piu haiki Iramdam irisa khudimangna Sanaroi khudimangpo sagot piu support tawbiu mateng pangbi haba ofum sima federation gi taraptagi ai makai tagi thamjage roi yankai official tarana participant tawgadani team course oina koi masan event tarukta participant tawgadani balancing kickboxing soikundo kung fu taekwondo karate masana tarete koi event taresi tai koi Manipur gi player yankai amati official tarana participant tawgadani saruk yarugadani ngasi nungthil phone khiba pause singda kari kari maru eba pau yor bage habadu myam purna mongni eng taminasi
Kanglipok ki Maira, Minister Sindok Sinjin gi thabak January manungda santi oina loisina bahona gadori. Assembly mifam kogduna ILP gi chana kanglon gi matangda wa khana fam thoi. Jai Kishan. Kangla Pau, ILP sana hanaba rules and regulation Manipur gi kana gadaba yenglaga semsi. Jai Kishan. CAA gi mayokta Assam da pak sana protest okrai. MP amadi MLA singi firep khangan gadabani akin gogoi thadokadabani. Nagen. Christmas yengba chapagi thuna sainaba thodokta ama sire. MPP na boundary ngak na thamna bahonari. Jugindro. Pandam. Ayu sector yokhanaba pandam da MSPB ga Pratyaksa Agrotech Private Limited ka MOU sign tona krai. ILP Gazette haptringai Assembly kauraga khanhausi. Jai Kishan. Wakaf board ki oza singdagi kanagumba miyai amatana sel khongwat khiba leite. Union. Fazin Krava Simising Masa Masu Singna Education SK Office the Thomjin Krai School Vexing Surrender to Krai. Pogzel Yang Tangdagi Wangway Fawuda Lady Valofum Singda Nong Nayum Sajin Basing Lefan Krai Lausang Hong the Sagani Haina Urep Yung Toram Lavatong Hong Dokpa Yaroy JSC Miss Singju Queen Lisingani Kun Pangtolagani Loislakpada marui ba pau amuka na pijari. Kaksing Higher Secondary School ge administrative block amadi classroom tara laiba school building ase Education Minister TS Radheshyamna sangakre. Lamdam asida thogliba wathok kaya MPP na matam pumbada thengnagani haina party asige president Oinam Jugindrona haikre. Maigi awaba khara makhai koklabanina isingi awat apasing mensinna ba honaragani haina khangabo kendrugi MLA Okram Sujakumar na kendrugi miyamda thajaba pikre. Amadi MLA singda piriba local area development fund asi topographical area da yenglaga pirabadi hena phagani haina fungyar kendrugi MLA ke laisiona phongdokre. Ngasigi dengmaktadi Manipuri pau matang sida lojare mi eng tabi punamakpu ARUNBALA amuka hana kurumjari.